Education Minister T.S. Basant Kumar na anauba chahi English singaniga sukna kulumdoina lakpada Manipur miyam da yaifa pauzal pirakli. Anauba chahi asina lakpada lamdam masida ingtapa nungai yaifa ba hakchang faba amadi chapkhatpa purakpa oirasano haina minister na thadorokpa cherol amada pauzilakli. Leibak asida Manipur bu hiram khudingda mangjil thaba ngamba oihanabagidamang aikoi punna wasak minarasi haina makhatana pauzilakli. Medical Health and Family Welfare Minister Dr. Sapam Ranjanna anauba chahi 2023 na lakpada lamdam asida khundariba Kurup kuding maknusina na laimina ba kaloina na nungai yaifa state ama oirasano haina pauzilakli. Mahut Minister Yumnam Khemchan nasu anauba chahi ki yaifa pauzil pirakli. Thobal District Police na chaliba chahi inglisingani ga sukna kungani thoy asigi manungda tongan ba makhal ki case chamnga register tawki masigi manungda case chamaga kunma thoina charge sheet thangathi aduga case marfu mapan na FIR banki chahi asida drug lalon ba kunthani pan amadi tongan ba lalahulup ki miyoy kuntha taruksu fagat pangamki haina Thobal SP Jogesh Chandra Hobizam na khut ekpi duna thadorakpa cherol amana hairi chahi asida 9mm pistol taret 7.65 ki pistol ama 0.32 ki pistol ama hand grenade taramanga tongan ba makhalgi nongmai maru chamaga kunthra nipan detonator mapan wireless detonator receiver ahum walkie talkie ama remote control amasung 9V ki battery ama fagat pangamki madam asida miyoi nipan National Security Act NSC ki makhada detain tawki PIT ki makhada detection tawkiba apunba masingna kunthra mapani chahi sida Thobal District Police na mayai ka bachinjak oina sizinaba tongan ba makhal gi polam sing su fagat pangamki phagalaba mayai ka ba chinjak ki polam sing adudi brown sugar kilogram 350.44 heroin number 4 powder gram 2.183 opium kilogram 10.15 WY tablet masing 8.804 gram 8,125 cup syrup bottle 12.963 amadi morphinate liquid liter chamaga kunthra marini mayai ka bachinja ki polam sing fagat pagal loina na case ni fuma pan register tawki loina na drug yonba amadi puthok pishin tawba mi homfu manga fagat ki District Police Thobal na DIC liquor liter lising ahum chatruk homfu Indian made foreign liquor bottle kunmari can beer bottle kuntaret ka loina yu yonba miyoi chahum kuntaruk faraga lupa lakh ama lising humdra mari chamnga tara fai thian ki loina na chahi asida gari huran ba miyoi tara fagatuna huran khiba gari kungama toy fangbangam ki Assumption Catholic Church Luangchum na sinduna numinini chathagadaba Luangchum Awangkhul village ki nat ki oiba thoram ngarang homdokre None district laiba Catholic Church ground da I have not come to abolish the law and prophets but to fulfill them haiba them galonana pangthoki ba homdokpagi thoram aduda None gi DC IAS Joseph Paulin Kamshin Jenims ki assistant professor Dr Anthony Laninglong Kamswan na athoi ba mitunglen oina sarukyaki Athoy ba mitunglen gi warol pireduna IAS Joseph Paulin Kamson na ipai pugi matamda ki chanaraklaba nat amadi chanabi bu yokhatpam thoi haina fongdokhi Create common platform for the government aided and private school haiba wakhal on the school management committee kumbi sandong upper primary school na sinduna chaliba thasi gi hogiba tangkun ga marida kumbi kangjai bungda hogdokhi bani pansuba unified mega kumbi kendra level competition 2022 kumbi upper primary school da ngarang loisintre Loisin bagi thoramda kumbi kendra gi MLA Sanasam Prem Chandra Zonal Education Officer Bisnupur and Chingkhai 9th Assam Rifles A Koi kumbi post ki Major Abhishek Das BJP Bisnupur District Committee ki Vice President Khangembam Lakshman BJP kumbi Mandal ki President S Anoksana Vice President N Narendro Convener KI Shyamna thoiba mitunglen singwaina sarukya ki Thauramga mari leinana S Prem Chandra na fongdokhibada haurakliba nahasing asina hauna longchat warakliba asi ngangnana bohotnabada mama mapa oibasingi thaudang chauna lei ngarang mega event changdamnaba aduda co-curricular activities oina mathematics science environmental science grammar social science essay painting storytelling recitation song quiz debate amadi games and sports ki lamda football kabaddi chaibi mukna thangtagi tongan bihiram singda class 1 dagina 8 fauba mahiroi chanipan lomna sarkyaduna magi ahiba lam singda atu ehen tanaki amadi makok taraba singda certificate amadi sel gi mana khusinaki Masagi lari haiba manare na oza bisai ibarat ni oza dagi ai ni hele haiba gumba la masi gumba
ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯥꯡꯗ ꯁꯥꯇ꯭ꯔ ꯄꯣꯛꯄꯤꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯄꯦꯔꯦꯟꯠꯁꯤꯡ ꯃꯃꯥ ꯃꯄꯥꯁꯤꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯗꯨꯃꯛ ꯈꯟꯕ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯈꯟꯒꯗꯕꯅꯤ ꯃꯗꯨꯒꯨꯝꯕ ꯈꯟꯕ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯤꯡꯁꯤꯡꯍꯧꯗꯕꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯗꯥꯛꯇꯔꯗꯤ ꯇꯝꯅꯤꯡꯗꯕ ꯃꯁꯥꯕꯨꯗꯤ ꯇꯝꯅꯤꯡꯗꯕ ꯑꯗꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯗꯥꯛꯇꯔ ꯌꯥꯝ ꯇꯝꯍꯟꯅꯤꯡꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯇꯝꯅꯤꯡꯗꯕꯅꯤꯅ ꯗꯥꯛꯇꯔ ꯇꯝꯕ ꯆꯠꯂꯒ ꯑꯣꯏꯗꯗꯅ ꯇꯣꯉꯥꯟꯕ ꯉꯥꯎꯁꯤꯟꯅꯒ ꯍꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯣꯛꯇꯕ ꯃꯈꯣꯏ ꯊꯦꯡꯅꯔꯕꯅꯦ ꯑꯩꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯔꯣꯝꯗ ꯀꯟꯅ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯐꯕ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯏꯖꯨꯀꯦꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯉꯥꯡꯗꯨꯕꯨ ꯅꯝꯐꯨꯗ ꯇꯝꯍꯜꯂꯒꯗꯤ ꯃꯗꯨꯅ ꯑꯐꯕ ꯏꯖꯨꯀꯦꯁꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ Iboyama Sumang Lila Sanglenda Chathariba Taramapan Suba Sumang Lila Ningtham Kumai Oina Sanalepak Nachom Artist Ki Ranjit Ningthaujana Iba Saglokpam Hemantana Lamjin Lam Takpa Khunai Mai Taba Ngarang Utkre Post Show Talk Pangthokuna Artist Sing Amadi Lila Bunung Sibipsingna Sarukyaki Lila Asiki Aiba Ranjit Ningthaujana Haikibada Matam Amada Leramba Khunai Asigi Nauna Kanglon Kaya Kairakpa Asibu Khajikdang oirabasu semdoktuna mahaidi hairaga masingdi mapung fana khangna chatpa lamdam ama oiminasi haiki ngasi chumthang Creative Artists Association gi chumthang gi inapi utkani Singju asi yokhatpaga loinina miyamda hena khanganana ba hotnabada angamba thodang lawgani haina Chief Minister Nongthombam Biren gi loinabi Nongthombam Ongbi hiyainuna fongdokre Tha asigi ko Nipandagi Imphal East ki manung chana leiba Haingang Polo Complex da Singju Yokhatpalup SYOL Manipurna Sinduna Pangthokiba Singju Festival gi ngarang humni chanba numit ki thoromda wafamasi Nongthombam Ongbi hiyainuna fongdokibani thorom aduda Imphal East ki adaksha shu oikhibaga loinina Singju Festival Committee gi Chairman P Bimola Ziribam District ki adaksha KS Janaki Thoubal District ki adaksha Hasina Begum Imphal West ki adaksha RK Taruni amadi Hiangthang Zilla Parishad ki member I Silasana na athobi mithunglen oina sarukyakhi Nongthombam Ongbi hiyainuna ipa ipugi haktaktagi leiramlaba likol masana su hodokhi Singju sida akhoi maitai singsne leirigai di singju se suhot mola roila haijani akhoi Tripura dagi lengbi railba adagi Bangladesh dagi akhoi Iram tamsibu Manipur akhoi lehauri haiduna moi akhoi chanabi Siguma festival sibu yauni haidun lakpiriba isel sing sing kuzo hanana thagatsari akhoi festival asi singju dana tana mayam mama loina punjanduna obsubaina festival sida pullaga akhoi apunba mata oina ulliba se siju asuki mate thagatsari aduga akhoi singju sobiriba mayam sina akhoina yamna luna na haisne oina akhoina chaba thakpada mayam beno tawdana phajana tawhaningi singju se khwadagi phaba akhoi hakchang da su kanaba makhalabane sinbiriba mayam se asuki mate mangol oina mai pa ko oisno dun aina haisari Haukiba pungkun marida India da nauna miyoi chani kuntaru COVID positive oire Laina asina maram oraga laikhidaba migi masing ahumni fagalakpaki changchada marfutara nipan ga 10.9 suno oiri apunba confirm case na koti mari lakh ni futaru lising humudra nipan chahumni funipan yaukre active case na lising ahum chatruk yankai humdoide henkalakle Laina asina maram oraga laikhidaba migi masing lakh manga lising kuntra chatre sukna anini Laina asdagi naba faduna discharge tawkiba migi masing na koti mari lakh ni fumathoi lising ni fumari sukna kunmapani Laina asidagi ngakthoknaba vaccine kapthokiba apunba migi masingna koti chani kun henkhre malem gi oina covid laitana khwaidagi na sokhalaba leibak sing ki manungda USA na ahanba India na anishuba madi France na omshubda leiri awang nongpok state ki oina Assam na ahanba Mizoram na anishuba madi Manipur na omshubda leiri